Maitai Sagol asi lising amarom khaktamak ngairakle. Chahigi oina Sagol masing leptana handarakle. Loinana Sagol asi endangered oirakle. Masi natural heritage kaya kairakpanani. Maramaduna Sagol kannanaba hotnabada laingak khaktana yaroi haina Manipuri Pony Society gi President CH Priyoranjan na phongdokre. Wafam asi ngasi status on sustainable and preservation of Manipur Pony haiba hiramda nongmagi oiba consultative meeting ama Directorate of Veterinary and Animal Husbandry na Manipuri Pony Society ga kutsam naraga Sanjen Tongda laiba Farmers Training Hall da pangthokiba thoramda Priyoranjan na phongdokhibani. Maitai Sagol asi lising amaga chamaga pharaktre hogiba chahi corona hek hobadagina adiki bu biji law and order gi fibam se lakpasida Sagon gi Sanabagi games kaya tawadi am wasalakwa international polo kasi tawo ngamaktaba amuk tawrak matang tawrakadugda ngamaktaba polo tournament kaya thamai channa tawo ngamaktaba sinamaram oiraduna Sagol asi asukimatik prajana sagon sanaroi sina nuksina sports tu nuksibada natana inat ku nuksibada natana karimata kanadabada yokatana lerabani madu polo ai sararaktabadagi Chakta from Sagon Gilectabadi, Kungang Sinda, Polo Ground Lectabadi, Nasidi, Matisa would say, Mutidra Hibadi, endangered species in Hibado, my action Shanjalapa. Pony Carmito can get a Hibisi 2016 be a Quidi Pony policy Malaysia. Masdesida breeding Carmito Gatake Masaka, my Hinapohan Gatake, Machinja Carmina Hakani, Laina Tina Carmito Gana, Hahangani, Tenagani. Employment kamai pigadi incentive kamai pigadi gai thasiba policy ma lebak miyam chakana chemli madugi policy no yamna thuna veterinary department na matam juda sagon ge khoi association sing loinana khaidagi maru oibadi polo ground semba sagon gi chakta pham pony reserve natraga pony preserve masi district khuli ge semba ja achu pan amane madu honabi adu honabi thibdi bada honor Harega, Corona, and one of Lakasida, Akwisi, Pony policy, Sibu Kamu Yamna, implement the Bungamage Harisa, Masi, Akoi Loinamati Years. Maramdi, Manipur Pony can get higher, the Saka, Kagavanate, Manipur policy, Pony book can get higher, President can get away. Henamaru, Hakin, and a diet, Lodiba, Polo Club sing, Amasum, second players. Makoisi thawdangse lowgidabni hai huji akhoi poni gi chakta pham leitragadi poni leiro oi poni nuksijariba sagon sanaroi singna mayumda thamme haraga poni bu sagon sajik phandana bijari haraga ngambanati maduna nukina banthores aduna district khodi kadai kadai lebige pon akhoi gi sajik chakta pham leibasi madu sarkar na kari toraga madu chakta pina reserve pina preserve pina otro ko yagade Maduda, Lady Bomafam Sigurida, Kungangi Pizasina, Kamyam Nuxina, Matin Pakadagi, Mafam do the Polo Sanda Yagadra, Mafam do the Lesapakang Sina, Sagon Tobugi, Culture Masaga Herada, Asuna grassroots level study, Prazana Sabon Yokadavani, Prazana Mate Sabon Kandadavani, Sakan Kandadavanati, highly Wakalasa, and some Kanjabata, Maduni, Manpuga Menusi, Kanailaga. Ozagoi, Akoi, Tobung of the Bakayam Sulay, Adubu, Persa Singaloni, Togragadi, Sagon Sanaroisina, Sagon Mapusina, Upai Lector, Tadoi, Sagol Siche, Karmaitum the Persa, impulse over the Levisigi, Sagon to a Marus in the Senavayadabra, Mapudo, Lairaba, Sagon Katun Sijaba, Mayunda, Sagongi, stable Tamudi Lara, Masagi, Pambaulitaba, Adu Sanarika.